ꯊꯃꯣꯏ ꯑꯃꯅ ꯊꯃꯣꯏ ꯑꯃꯕꯨ ꯑꯃꯛꯄ ꯌꯥꯎꯗ ꯅꯨꯡꯁꯤꯖꯔꯨꯕꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯆꯩꯅꯥ ꯃꯌꯥꯝꯅ ꯑꯣꯠꯂꯔꯦ꯫ ꯃꯥꯒꯤ ꯊꯃꯣꯏ ꯃꯁꯛꯄꯨ ꯈꯪꯕꯤꯔꯛꯀꯅꯤ ꯈꯪꯕꯤꯔꯛꯑꯔꯣꯏ ꯈꯪꯗ꯭ꯔꯕ ꯃꯍꯥꯛꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯔꯤ꯫ ꯃꯁꯥ ꯈꯪꯅ ꯅꯨꯡꯁꯤꯖꯕꯁꯤꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯤ ꯅꯨꯄꯥ ꯃꯥꯅꯗꯤ ꯎꯕꯤꯕ ꯈꯪꯕꯤꯕ ꯅꯠꯇꯦ꯫ ꯌꯥꯏꯐꯕꯤ ꯋꯥꯁꯔꯨꯝꯗꯤ ꯆꯪꯗꯕꯤ ꯃꯄꯥꯟꯗꯨꯗ ꯃꯪꯗꯨꯅ ꯂꯦꯞꯂꯤ꯫ ꯑꯩꯅ ꯃꯥꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯁꯦ ꯃꯥꯅꯗꯤ ꯈꯪꯕꯤꯔꯛꯑꯔꯣꯏꯗ꯭ꯔꯥ? ꯌꯥꯏꯐꯕꯤ ꯃꯐꯝꯗꯨꯗ ꯂꯦꯞꯂꯒ ꯐꯅ ꯀꯨꯏꯅ ꯃꯪꯗꯨꯅ ꯂꯩ꯫ ꯃꯔꯝ ꯈꯪꯗ ꯃꯇꯣꯝꯇ ꯄꯪꯋꯥꯗ ꯋꯥꯖꯩ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯩ ꯃꯁꯥꯗꯨ꯫ ꯑꯁꯨꯝꯅ ꯀ꯭ꯂꯥꯁꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ, ꯃꯌꯨꯝꯗ ꯍꯟꯅꯕꯒꯤ ꯊꯣꯛꯅꯈ꯭ꯔꯦ꯫ ꯁꯅꯥꯊꯣꯏꯒ ꯔꯣꯁꯅꯤꯒꯅ ꯌꯥꯏꯐꯕꯤꯕꯨ ꯊꯤꯕ ꯂꯥꯛꯏ꯫ ꯁꯅꯥꯊꯣꯏꯅ ꯀꯥꯏꯗ ꯂꯩꯔꯕꯅꯣ ꯍꯥꯏꯕꯅꯤꯗ, ꯁꯨꯇꯤ ꯊꯥꯕꯩ ꯕꯦꯜ ꯇꯥꯈ꯭ꯔꯁꯤ ꯐꯥꯎꯕ ꯀ꯭ꯂꯥꯁꯔꯨꯝ ꯆꯪꯉꯛꯇꯦꯕ꯫ ꯅꯨꯄꯤ ꯃꯁꯤ ꯑꯩꯈꯣꯏꯅꯤ ꯆꯪꯗꯅ ꯁꯦꯟꯅꯗ꯭ꯔꯗꯤꯅꯦ ꯁꯣꯏꯗꯅ ꯉꯥꯎꯔ ꯆꯠꯈ꯭ꯔꯅꯤꯀꯣ꯫ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯃꯥ ꯂꯥꯏꯔꯤꯛꯀꯤ ꯋꯥꯈꯜꯒ ꯑꯝꯇ ꯆꯪꯗ꯭ꯔꯤ꯫ ꯑꯣꯖꯥꯁꯤꯡꯅꯗꯤ ꯄꯣꯖꯤꯁꯟ ꯌꯥꯎꯔꯛꯀꯅꯤꯅ ꯊꯥꯖꯅꯔꯤ, ꯑꯗꯨꯒ ꯃꯥꯅ ꯇꯧꯔꯤꯁꯤꯒ꯫ ꯑꯣꯖꯥꯁꯤꯡꯅ ꯃꯥꯒꯤ ꯑꯍꯣꯡꯕ ꯈꯖꯤꯛ ꯎꯈꯤꯕꯗ ꯁꯣꯏꯗꯅ ꯉꯥꯡꯕꯤꯔꯅꯤ, ꯑꯗꯩ ꯖꯥꯠ ꯖꯥꯠꯀꯤ ꯋꯥꯍꯪꯅꯦ ꯍꯪꯉꯛꯇꯣꯏꯁꯤ꯫ ꯑꯩꯈꯣꯏꯁꯨꯅꯦ ꯃꯅꯥꯛ ꯅꯛꯄ ꯃꯤ ꯉꯥꯛꯇꯅꯤꯅ ꯈꯣꯟꯊꯤꯗꯤ ꯄꯨꯟ ꯆꯥꯃꯤꯟꯅꯗꯣꯏꯅꯤ ꯏꯕꯦꯝꯃ꯫ ꯑꯗꯨꯅꯤ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤꯗ꯫ ꯌꯥꯏꯐꯕꯤꯅ ꯏꯃꯪ ꯃꯪꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯦ꯫ ꯑꯥꯗ ꯃꯊꯥ ꯌꯥꯝ ꯁꯥꯅ ꯂꯦꯞꯂꯒ ꯂꯩꯔꯦ ꯇꯨ꯫ ꯃꯁꯛꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯀꯣ, ꯑꯣꯏꯔꯣꯏꯗꯕ ꯅꯨꯄꯥꯗꯨꯗ ꯃꯥꯅ ꯉꯥꯎꯕꯤꯔꯤ꯫ ꯂꯥꯛꯑꯣꯁꯤ꯫ ꯑꯅꯤꯃꯛ ꯌꯥꯏꯐꯕꯤꯅ ꯂꯦꯞꯂꯤꯕꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯔꯣꯁꯅꯤꯅ꯫ ꯅꯨꯄꯤ ꯌꯥꯏꯐꯕꯤ ꯈꯨꯝꯂꯛꯇꯦ꯫ ꯁꯅꯥꯊꯣꯏ ꯈꯣꯟ ꯈꯖꯤꯛ ꯀꯟꯅ, ꯅꯨꯄꯤ! ꯀꯩꯗꯧꯔꯒꯦ? ꯍꯣꯏ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯔꯦ, ꯌꯨꯝꯗ ꯍꯜꯂꯁꯦ ꯍꯥꯏꯕ꯫ ꯕꯦꯜ ꯇꯥꯈ꯭ꯔꯕꯣ? ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯨꯏꯔꯦ ꯇꯥꯈꯤꯕ ꯁꯅꯥ ꯏꯕꯦꯝꯃ꯫ ꯉꯁꯥꯏꯅ ꯀꯧꯕ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ ꯑꯗꯨꯗꯤ? ꯀꯌꯥꯗꯅꯤ ꯌꯦꯡꯎꯅꯦ, ꯃꯥꯅ ꯑꯣꯏꯅ ꯆꯨꯝꯃꯒ ꯁꯥꯖꯤꯜꯂꯛꯏ꯫ ꯆꯨꯝꯗ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯔꯦ ꯂꯥꯛꯑꯣ, ꯃꯤ ꯑꯝꯇ ꯂꯩꯇ꯭ꯔꯤ꯫ ꯑꯩꯒꯤ ꯕꯦꯒꯇꯤ? ꯍꯣ ꯄꯨꯊꯣꯛꯆꯔꯝꯃꯤ, ꯕꯦꯔꯦꯟꯗꯥꯗ ꯊꯅꯝꯃꯕꯅꯤ꯫ ꯐ꯭ꯂꯣꯔ ꯃꯊꯛꯇ ꯊꯅꯝꯃꯤꯔꯣ? ꯅꯠꯇꯦ, ꯒꯝꯂꯥ ꯊꯝꯐꯝ ꯂꯩꯈꯣꯝ ꯂꯩꯕꯗꯣ ꯑꯗꯨꯗ꯫ ꯑꯁꯦꯡꯕꯩꯔꯣ? ꯍꯣꯏ꯫ ꯑꯆꯥ꯫ ꯍꯥꯏꯔꯝꯗꯨꯅ ꯌꯥꯏꯐꯕꯤ ꯍꯧꯊꯥꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯅꯤꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯍꯧꯏ꯫ ꯌꯥꯏꯐꯕꯤꯁꯤ ꯃꯁꯥ ꯌꯥꯝ ꯅꯥꯟꯖꯩ, ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯄꯣꯠꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯃꯗꯤ ꯂꯨꯅ ꯅꯥꯟꯅ ꯊꯝꯖꯩ꯫ ꯁꯅꯥꯊꯣꯏꯅ ꯂꯩꯈꯣꯝ ꯃꯔꯛꯇ ꯊꯅꯝꯃꯦ ꯍꯥꯏꯕꯗꯨꯗ ꯑꯁꯦꯡꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯄ꯭ꯔꯞ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯥꯅ ꯔꯨꯝ ꯃꯄꯥꯗꯨ ꯌꯧꯔꯛꯄꯗꯗꯤ ꯎꯔꯦ ꯑꯦꯛꯁꯇ꯭ꯔꯥ ꯇꯦꯕꯜ ꯑꯃ ꯃꯈꯣꯏ ꯔꯨꯝꯒꯤ ꯀ꯭ꯂꯥꯁ 11ꯒꯤ ꯔꯨꯝꯒ ꯇꯥꯏꯅꯕꯗꯨꯗ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ꯫ ꯌꯥꯏꯐꯕꯤ ꯁꯣꯔ ꯈꯖꯤꯛ ꯍꯣꯟꯗꯣꯛꯆꯩ꯫ ꯁꯅꯥꯊꯣꯏꯒ ꯔꯣꯁꯅꯤꯒꯁꯨ ꯌꯧꯔꯛꯂꯤ꯫ ꯌꯥꯏꯐꯕꯤ ꯃꯆꯤꯟ ꯄꯩꯊꯣꯛꯂꯒ, ꯅꯣꯏꯅ ꯑꯩ ꯋꯥꯍꯟꯕ ꯅꯠꯇ꯭ꯔꯣ, ꯄꯨꯛꯐꯠꯇꯕꯤ ꯑꯅꯤ? ꯔꯣꯁꯅꯤꯅ, ꯅꯪꯒꯤ ꯅꯇꯧꯗꯣ ꯌꯥꯝ ꯋꯥꯔꯛꯑꯕ, ꯑꯗ ꯑꯩꯈꯣꯏꯁꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯔꯤꯕ꯫ ꯌꯥꯔꯦ ꯈꯪꯉꯤ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯍꯣꯏ, ꯁꯅꯥꯊꯣꯏ ꯂꯥꯛꯑꯣ, ꯑꯩꯈꯣꯏꯈꯛ ꯉꯥꯏꯔꯝꯃꯅꯤ꯫ ꯑꯁꯨꯝꯅ ꯑꯍꯨꯝꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯍꯟꯈꯤꯕꯗꯨ ꯃꯆꯤ ꯃꯔꯨꯝ ꯑꯃꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯣꯃꯣ ꯅꯣꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯤꯕꯤ ꯅꯨꯄꯤ ꯃꯈꯣꯏꯅꯗꯤ ꯈꯪꯕꯤꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗ ꯍꯣꯁꯄꯤꯇꯥꯜꯗꯅꯤ꯫ ꯃꯥꯂꯦꯝꯗꯣ ꯉꯁꯤ ꯄꯨꯊꯕ ꯅꯨꯡꯉꯥꯏꯔꯔꯣꯏ, ꯍꯌꯦꯡ ꯑꯣꯏꯅ ꯄꯨꯊꯔꯣ ꯍꯥꯏꯅ ꯑꯍꯤꯡ ꯂꯩꯕꯗ ꯇꯥꯔꯦ꯫ ꯏꯆꯥꯇꯣꯟ꯫ ꯃꯥꯂꯦꯝꯁꯨ ꯑꯊꯣꯏꯕ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯩ ꯋꯥꯔꯦꯅ ꯉꯥꯏꯍꯥꯛ ꯍꯤꯞꯇꯨꯅ ꯂꯩꯕꯅꯤ꯫ ꯏꯕꯣꯍꯟ ꯍꯟꯖꯤꯟꯅ, ꯏꯆꯥꯇꯣꯟ꯫ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ? ꯕꯕꯥ ꯀꯩꯅꯣꯝꯃ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ꯫ ꯍꯣꯏ ꯕꯕꯥ, ꯀꯩꯅꯣ? ꯅꯪꯕꯨ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯗꯕꯤ, ꯅꯨꯃꯤꯗꯥꯡꯗ ꯆꯔꯥ ꯍꯦꯟꯕ ꯀꯌꯥꯝ ꯌꯥꯎꯈ꯭ꯔꯒꯦꯅꯦ? ꯃꯄꯥꯅ ꯗꯥꯏꯔꯦꯛ ꯋꯥꯍꯪ ꯇꯧꯁꯤꯜꯂꯛꯄꯗꯨꯗ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗ ꯂꯩ꯫ ꯃꯥꯅ ꯑꯆꯨꯝꯕ ꯄꯥꯎꯈꯨꯝ ꯍꯦꯛ ꯄꯤꯔꯨꯕꯗ ꯋꯥ ꯆꯥꯎꯊꯣꯔꯛꯀꯅꯤ ꯈꯪꯕꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯍꯩ ꯈꯔ ꯈꯨꯝꯂꯒꯦ ꯈꯟꯈ꯭ꯔꯦ꯫ ꯏꯕꯣꯍꯜ ꯍꯟꯖꯤꯟꯅ, ꯏꯆꯥꯇꯣꯟ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ, ꯕꯕꯥ ꯀꯩꯁꯨ ꯍꯥꯏꯔꯣꯏ꯫ ꯕꯕꯥ ꯌꯥꯝ ꯇꯣꯏꯅ ꯌꯥꯎꯗꯦꯗ, ꯑꯌꯨꯛ ꯈꯔ ꯉꯟꯅ ꯆꯠꯄꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗꯗꯤ ꯉꯟꯃꯟꯕꯩ ꯆꯥꯅꯤꯡꯗꯕ ꯌꯥꯎꯏ꯫ ꯇꯤꯐꯤꯟꯒꯨꯝꯕꯗꯤ ꯄꯨꯕ꯭ꯔꯥ?
ꯄꯨꯗꯦ ꯕꯕꯥ ꯀꯥꯟꯇꯤꯟꯗꯒꯤ ꯑꯆꯥꯄꯣꯠꯀ ꯆꯥꯕ꯭ꯔꯣ ꯅꯣꯏꯕꯣ ꯆꯥꯛ ꯂꯥꯝꯃꯀꯥꯟꯗ ꯆꯥꯏꯌꯦ ꯕꯕꯥ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯅꯪꯁꯦ ꯆꯈꯥꯎ ꯈꯔ ꯁꯣꯛꯑꯦꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄ ꯆꯥꯛ ꯏꯁꯤꯡ ꯃꯇꯝ ꯆꯥꯅ ꯆꯥꯗꯕ ꯃꯥꯜꯂꯤ ꯌꯥꯝ ꯇꯣꯏꯅ ꯆꯔꯥ ꯍꯦꯜꯍꯟꯕꯤꯅꯣꯅ ꯗꯣꯛꯇꯔꯅ ꯁꯤꯟꯅꯔꯛꯏ ꯏꯆꯥꯇꯣꯟ ꯕꯕꯥꯅꯗꯤ ꯅꯪꯕꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕꯗꯤ ꯉꯝꯗꯦꯗꯣ ꯑꯗꯨꯅ ꯏꯆꯥꯅ ꯈꯪꯅ ꯆꯠꯍꯟꯅꯤꯡꯉꯤ ꯏꯁꯥꯒꯤ ꯍꯛꯆꯥꯡ ꯐꯅ ꯊꯝꯒꯦ ꯍꯥꯏꯔꯕꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯦꯌꯔ ꯂꯧꯖꯕ ꯉꯝꯂꯤꯕ ꯃꯈꯩ ꯆꯔꯥ ꯍꯦꯟꯗꯅꯕ ꯍꯣꯠꯅꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯜꯂꯕꯁꯨꯅꯦ ꯍꯛꯆꯥꯡꯅ ꯐꯠꯇ꯭ꯔꯕꯗꯤ ꯇꯧꯕ ꯉꯝꯃꯣꯏ ꯏꯆꯥꯇꯣꯟ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯦ ꯍꯛꯆꯥꯡꯅꯤ ꯍꯛꯆꯥꯡ ꯐꯕꯅ ꯊꯣꯏꯕ ꯂꯟꯅꯤꯅ ꯂꯥꯏꯔꯤꯛꯇ ꯐꯥꯎꯕ ꯇꯝꯂꯤꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯈꯣꯏꯅ ꯍꯦꯟꯅ ꯈꯪꯂꯝꯂꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯣꯔꯛꯂꯤꯕ ꯂꯩꯅꯥ ꯃꯌꯥꯝꯁꯦ ꯀꯔꯤꯗꯒꯤ ꯀꯔꯝꯇꯅ ꯍꯧꯔꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯑꯗꯨꯅ ꯂꯩꯅꯥ ꯃꯌꯥꯝꯁꯦ ꯏꯁꯥꯗ ꯆꯪꯍꯟꯗ ꯀꯔꯝꯅ ꯏꯁꯥꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯁꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯈꯟꯒꯗꯕꯅꯤ ꯍꯛꯆꯥꯡꯅ ꯉꯝꯗ꯭ꯔꯕꯗꯤ ꯋꯥꯈꯜ ꯂꯧꯁꯤꯡ ꯑꯃꯠꯇ ꯊꯣꯛꯂꯣꯏ ꯍꯦꯟꯅ ꯍꯦꯟꯅꯅꯦ ꯋꯥꯈꯜ ꯄꯤꯛꯁꯜꯂꯛꯀꯅꯤ ꯈꯜꯂꯣꯏꯗꯕ ꯋꯥꯈꯜ ꯀꯌꯥꯁꯨ ꯈꯜꯂꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯛꯀꯅꯤ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯨꯝꯅꯃꯛꯁꯦ ꯍꯛꯆꯥꯡ ꯐꯅ ꯊꯝꯕ ꯍꯥꯏꯕꯁꯤꯅꯤꯅꯦ ꯏꯆꯥꯇꯣꯟ ꯕꯕꯥ ꯑꯩ ꯆꯥꯡ ꯅꯥꯏꯅ ꯆꯥꯔꯒꯦ ꯉꯁꯤꯒꯤꯗꯤ ꯂꯩꯔꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯍꯜꯂꯁꯤ ꯗꯣꯛꯇꯔꯅꯁꯨꯅꯦ ꯉꯁꯤꯒ ꯂꯩꯈ꯭ꯔꯣ ꯍꯥꯏꯔꯦ ꯍꯣꯏ ꯕꯕꯥ ꯏꯕꯣꯍꯜ ꯆꯠꯈ꯭ꯔꯦ ꯑꯊꯣꯏꯕ ꯅꯥꯎꯇꯣꯟ ꯃꯥꯂꯦꯝ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯍꯧꯔꯦ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯍꯦꯟꯖꯤꯟꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯒ ꯍꯦꯟꯊꯣꯏꯒꯅ ꯀꯩꯊꯦꯜꯗꯩ ꯊꯣꯛꯂꯛꯄꯗꯨ ꯀꯩꯊꯦꯜ ꯃꯆꯤꯟꯗ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯜꯂꯤꯕ ꯄꯣꯠꯐꯝ ꯄꯔꯦꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤ ꯍꯤꯌꯥꯏꯅꯨꯅ ꯅꯨꯄꯤ ꯉꯥꯏꯈꯣ ꯍꯦꯟꯊꯣꯏꯅ ꯀꯩꯗꯧꯔꯒꯦ ꯅꯤꯅꯦ ꯁꯤꯒꯤ ꯄꯥꯛꯅꯝꯁꯦ 2 ꯑꯗꯒꯤ ꯆꯥꯍꯥꯎ ꯇꯟ 2 ꯑꯗꯩ ꯌꯦꯂꯣ ꯀꯂꯔꯒꯤ ꯇꯟꯗꯣ ꯑꯗꯨꯒ ꯄꯤꯕꯤꯌꯣ ꯄꯣꯠꯐꯝ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯔꯤꯕꯁꯤꯡ ꯂꯣꯏꯅ ꯌꯣꯝꯁꯤꯟꯕꯤꯗꯨꯅ ꯄꯤꯔꯛꯏ ꯁꯦ ꯏꯕꯦꯝꯃ ꯅꯤꯅꯦ ꯀꯌꯥ ꯇꯥꯔꯦ 60 ꯇꯥꯔꯦ ꯍꯤꯌꯥꯏꯅꯨ ꯆꯥꯝꯆꯞꯄꯤ ꯑꯃ ꯂꯧꯊꯣꯛꯏ ꯁꯦꯅꯦ ꯁꯤꯗꯩ ꯂꯧꯍꯧꯔꯣ ꯁꯦ ꯅꯪꯒꯤ ꯄꯩꯁꯥ ꯍꯟꯒꯗꯕꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯤꯅꯦ ꯃꯊꯪ ꯂꯥꯛꯄꯗꯁꯨ ꯂꯥꯛꯎꯀꯣ ꯍꯤꯌꯥꯏꯒ ꯍꯦꯟꯊꯣꯏꯒꯗꯨ ꯊꯣꯛꯂꯛꯏ ꯑꯥꯏꯑꯦꯟꯑꯦ ꯍꯥꯏꯖꯤꯟꯐꯝꯔꯣꯝꯒꯤꯗ ꯔꯦꯗ ꯀꯂꯔ ꯑꯣꯏꯕ ꯀꯥꯔ ꯑꯃ ꯊꯧꯗꯣꯔꯛꯏ ꯍꯤꯌꯥꯏꯒ ꯍꯦꯟꯊꯣꯏꯒꯅ ꯂꯝꯕꯤꯗ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯇꯥꯏꯗ ꯂꯩꯁꯤꯟꯗꯨꯅ ꯈꯥꯝꯂꯒ ꯒꯥꯔꯤꯗꯒꯤ ꯃꯀꯣꯛ ꯂꯤꯊꯣꯔꯛꯂꯒ ꯍꯤꯌꯥꯏꯅꯨꯗ ꯀꯧꯔꯛꯏ ꯍꯤꯌꯥꯏ ꯒꯥꯔꯤ ꯃꯌꯥꯝ ꯆꯠꯄꯅ ꯊꯣꯏꯅ ꯇꯥꯔꯨꯗꯦ ꯅꯨꯄꯥꯗꯨꯁꯨ ꯍꯟꯖꯤꯟꯅ ꯏꯆꯟ ꯍꯟꯗꯛꯇꯤ ꯇꯥꯔ ꯃꯥꯜꯂꯦ ꯍꯤꯌꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯏ ꯄꯥꯔꯦꯝꯕ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯅꯣꯐꯦꯠ ꯇꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯤꯌꯥꯏꯅꯨ ꯕꯤꯇꯦꯛꯅ ꯑꯁꯤꯃꯨꯛ ꯂꯩꯔꯝꯃꯦꯅꯦ ꯄꯥꯔꯦꯝꯕ ꯒꯥꯔꯤꯗꯨ ꯗꯨꯀꯥꯟ ꯃꯃꯥꯡ ꯑꯃꯗ ꯈꯥꯝꯂꯒ ꯀꯨꯝꯊꯔꯛꯇꯨꯅ ꯍꯤꯌꯥꯏ ꯍꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯍꯦꯟꯊꯣꯏꯗꯤ ꯄꯥꯔꯦꯝꯕ ꯎꯕꯗ ꯃꯁꯥꯗꯨ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯄꯥꯔꯦꯝꯕꯗ ꯍꯨꯔꯥꯟ ꯌꯦꯡꯉꯤ ꯃꯇꯣꯝꯗ ꯅꯣꯐꯦꯠ ꯀꯥꯁꯨ ꯇꯧꯔꯤ ꯄꯣꯠꯅꯤ ꯍꯤꯌꯥꯏꯗꯤ ꯕꯤꯠ ꯇꯦꯛꯈ꯭ꯔꯦ ꯈꯨꯝꯗ ꯌꯥꯗꯕ ꯃꯒꯨꯝ ꯈꯨꯝꯂꯛꯏ ꯕꯖꯥꯔꯗ ꯐꯨꯔꯤꯠ ꯑꯃ ꯂꯩꯕ ꯆꯠꯂꯨꯕꯅꯤ ꯏꯕꯨꯡꯗꯤ ꯀꯥꯏ ꯆꯠꯄꯤꯔꯨꯕꯅꯣ ꯂꯝꯈꯥꯏ ꯆꯠꯂꯨꯕꯅꯤ ꯅꯣꯏ ꯍꯜꯂꯗꯣꯏ ꯅꯠꯇ꯭ꯔꯣ ꯀꯥꯏ ꯆꯪꯗꯧ ꯂꯩꯔꯤꯒꯦ ꯂꯩꯇ꯭ꯔꯦ ꯍꯜꯂꯗꯣꯏꯅꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩ ꯊꯤꯟꯕꯤꯔꯝꯃꯒꯦ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯗꯣꯏꯅꯦ ꯍꯤꯌꯥꯏꯅꯨꯅ ꯌꯥꯔꯅꯤ ꯍꯥꯏꯒꯦ ꯍꯥꯏꯅ ꯃꯌꯥ ꯀꯥꯈꯠꯂꯛꯄ ꯌꯥꯏ ꯏꯕꯨꯡ ꯍꯦꯟꯊꯣꯏꯅ ꯐꯠ ꯍꯥꯏꯖꯤꯜꯂꯛꯄꯅ ꯍꯤꯌꯥꯏꯅꯨ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯛꯏ ꯄꯥꯔꯦꯝꯕ ꯅꯣꯐꯦꯠ ꯇꯧꯏ ꯂꯥꯛꯑꯣ ꯍꯤꯌꯥꯏꯅꯨꯅ ꯇꯜꯂꯤ ꯅꯪ ꯆꯠꯂꯨ ꯌꯥꯔꯦ ꯂꯥꯛꯑꯣꯏ ꯍꯥꯏꯔꯒ ꯄꯥꯔꯦꯝꯕꯒꯤ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯆꯤꯡꯗꯨꯅ ꯄꯨꯏ ꯍꯤꯌꯥꯏꯅꯨ ꯍꯦꯟꯊꯣꯏꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯂꯒ ꯑꯩ ꯑꯗꯨꯝ ꯆꯠꯆꯒꯦ ꯍꯦꯟꯊꯣꯏꯗꯤ ꯍꯔꯥꯎꯕꯗ ꯂꯣꯏꯔꯦ ꯍꯤꯌꯥꯏꯗꯤ ꯁꯨꯛꯂꯤ ꯄꯥꯔꯦꯝꯕꯅ ꯍꯤꯌꯥꯏꯅꯨꯒ ꯍꯦꯟꯊꯣꯏꯒꯗꯨ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯤ ꯏꯕꯣꯍꯜꯁꯨ ꯃꯌꯨꯝ ꯌꯧꯔꯦ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯥꯒꯤ ꯅꯨꯄꯤ ꯀꯦꯕꯤꯕꯨ ꯊꯤꯔꯛꯏ ꯀꯦꯕꯤꯌꯥ ꯀꯦꯕꯤ ꯀꯅꯥꯝ ꯈꯨꯝꯂꯛꯇꯦ ꯌꯨꯝꯗꯨꯁꯨ ꯊꯣꯡ ꯏꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯣꯍꯜ ꯏꯃꯨꯡ ꯆꯪꯂꯒ ꯑꯃꯨꯛ ꯀꯧꯏ ꯀꯦꯕꯤꯌꯥ ꯑꯥꯏ ꯀꯦꯅꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯀꯦꯅꯨ ꯌꯦꯡꯕꯗ ꯃꯁꯥ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯎꯏ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ ꯅꯃꯥꯗꯤ ꯏꯅꯦ ꯀꯕꯣꯛꯂꯩ ꯍꯣꯏꯗ ꯃꯥꯗꯤ ꯀꯩꯗꯧꯕ ꯖꯨꯋꯥꯔ ꯁꯥꯟꯅꯕ
ꯑꯝꯇ ꯀꯧꯔꯨꯆꯣ ꯕꯕꯥꯅ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯑꯁ ꯕꯕꯥ ꯑꯩ ꯏꯁꯥ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯍꯜꯂꯛꯑꯅꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣ ꯍꯥꯏꯔꯝꯗꯨꯅ ꯀꯦꯅꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ ꯏꯕꯣꯍꯜ ꯏꯗꯤ ꯀꯥꯔꯦ ꯑꯗꯨꯕꯨ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ ꯁꯥꯎꯅꯤꯡꯅ ꯁꯣꯐꯥ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯉꯔꯥꯡꯗꯒꯤ ꯃꯥꯅ ꯐꯣꯟ ꯇꯧꯕ ꯄꯥꯏꯔꯛꯇꯕ ꯑꯃꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ ꯈꯪꯅ ꯈꯪꯅ ꯉꯥꯏꯍꯥꯛ ꯐꯥꯎ ꯂꯥꯛꯇꯕꯒꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯤꯕꯅꯤ ꯏꯕꯣꯍꯜꯗꯨ ꯍꯧꯖꯤꯛꯁꯨ ꯇꯧꯐꯝ ꯈꯪꯗ ꯐꯝꯃꯤ ꯉꯁꯤꯒꯤ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯀꯦꯕꯤ ꯍꯜꯂꯛꯂꯤ ꯉꯁꯤꯗꯤ ꯁꯦꯟ ꯃꯥꯡꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯁꯨꯛꯅ ꯍꯜꯂꯛꯏ ꯀꯦꯕꯤꯅ ꯏꯃꯨꯡ ꯍꯦꯛ ꯌꯧꯔꯛꯄꯒ ꯏꯕꯣꯍꯜ ꯐꯝꯂꯝꯕꯗꯩ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯈꯣꯟ ꯈꯖꯤꯛ ꯀꯟꯅ ꯍꯪꯂꯛꯏ ꯍꯥꯏ ꯀꯥꯏ ꯆꯠꯂꯨꯏ ꯅꯪ ꯏꯆꯦ ꯀꯕꯣꯛ ꯂꯩꯍꯣꯏꯗ ꯍꯧꯖꯤꯛ ꯄꯨꯡꯁꯦ ꯀꯌꯥ ꯇꯥꯔꯦ ꯈꯪꯗꯕ꯭ꯔꯥ ꯍꯥ ꯈꯪꯉꯤ ꯀꯩꯅꯣ ꯍꯧꯖꯤꯛ ꯄꯨꯡ 5 ꯍꯦꯟꯕꯗ ꯉꯥꯏꯔꯤ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤ ꯃꯌꯨꯝꯗ ꯂꯩꯕ ꯍꯧꯅꯕ꯭ꯔꯣ ꯍꯥ ꯃꯃꯥ ꯑꯃꯅ ꯃꯌꯨꯝꯗ ꯅꯤꯡꯊꯤꯅ ꯂꯩꯔꯛꯇ꯭ꯔꯗꯤ ꯃꯆꯥꯁꯤꯡꯗꯣ ꯀꯔꯝꯅ ꯐꯒꯅꯤ ꯀꯦꯕꯤ ꯁꯦꯟ ꯃꯥꯡꯕꯒꯤ ꯏ ꯀꯥꯕꯒ ꯃꯥꯁꯨ ꯈꯔ ꯁꯥꯎꯅꯤꯡꯅ ꯈꯨꯝꯂꯛꯏ ꯀꯔꯤꯅꯣꯗ ꯃꯈꯣꯏ ꯕꯕꯥ ꯑꯉꯥꯡ ꯃꯁꯥꯅ ꯐꯠꯆꯗꯕꯕꯨ ꯑꯩꯅ ꯁꯦꯝꯗꯣꯛꯑꯁꯨ ꯂꯧꯗꯕ ꯑꯉꯥꯡꯗꯨꯕꯣ ꯐꯠꯇꯕ ꯇꯥꯔꯛꯑꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯤꯌꯦ ꯑꯩ ꯇꯥꯖꯅꯤꯡꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯒ ꯑꯩ ꯅꯨꯄꯤ ꯅꯪ ꯑꯩꯅ ꯁꯨꯝ ꯍꯟꯗꯅ ꯂꯩꯕꯁꯤꯗ ꯀꯩꯁꯨꯝ ꯀꯤꯗ꯭ꯔꯦꯅꯦ ꯍꯥ ꯑꯁꯦꯡꯕ ꯍꯥꯏꯕꯗ ꯀꯔꯤꯒꯤ ꯀꯤꯗꯣꯏꯅꯣ ꯀꯤꯕꯤꯗꯦ ꯍꯥꯏ ꯅꯪ ꯌꯥꯝ ꯍꯧꯅꯨꯍꯦ ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕ ꯅꯠꯇꯦ ꯑꯉꯥꯡꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯥꯛꯇꯕ ꯅꯠꯇꯦ ꯅꯪ ꯈꯜꯂꯤꯁꯤ ꯀꯩꯅꯣ ꯇꯧꯁꯤꯟꯅꯕ ꯌꯥꯝ ꯀꯟꯕ ꯑꯉꯥꯡꯅꯦ ꯑꯗꯨꯅꯅꯦ ꯀꯩꯁꯨ ꯇꯧꯔꯝꯃꯣꯏ ꯈꯪꯗꯅ ꯂꯥꯛꯇꯕ ꯑꯗꯨꯒ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯅ ꯑꯩꯅ ꯐꯣꯟ ꯑꯗꯨꯛ ꯌꯥꯝ ꯇꯧꯕ ꯑꯃꯨꯛ ꯐꯥꯎꯕ ꯍꯦꯛ ꯔꯤꯁꯤꯞ ꯇꯧꯔꯛꯇ꯭ꯔꯤꯗꯨꯅ ꯀꯩꯒꯤ ꯑꯉꯥꯡꯁꯤꯅ ꯌꯨꯝꯁꯤꯗ ꯃꯇꯣꯝꯗ ꯇꯨꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯏꯇꯥꯎ ꯍꯣꯏ ꯂꯥꯝꯗ꯭ꯔꯗꯤ ꯉꯔꯥꯡ ꯏꯆꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯅꯦ ꯀꯦꯕꯤ ꯇꯞꯅ ꯁꯤꯔꯝꯃꯗꯤ ꯐꯗꯧꯅꯤ ꯅꯠꯇꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯏ ꯀꯥꯏ ꯂꯩꯔꯨꯒꯦ ꯍꯥ ꯅꯆꯤꯟ ꯈꯨꯝꯃꯣ ꯀꯦꯕꯤ ꯋꯥꯈꯜ ꯇꯧꯔꯛꯏ ꯃꯥꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯍꯜꯂꯛꯇꯦ ꯍꯥꯏꯔꯨꯔꯗꯤ ꯁꯥꯎꯔꯤꯉꯩꯁꯤꯗ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯂꯩ ꯍꯥꯏꯖꯤꯜꯂꯒꯦ ꯈꯜꯂꯤ ꯀꯩꯅꯣ ꯉꯔꯥꯡ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯂꯩ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯍꯜꯂꯛꯄꯗ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯡꯆꯥꯏ ꯆꯥꯏꯔ ꯂꯩꯔꯝꯃꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂ ꯇꯨꯝꯃꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯕꯔꯊꯗꯦ ꯄꯥꯔꯇꯤ ꯆꯠꯂꯨꯕꯒꯤ ꯋꯥꯔꯦꯅ ꯍꯥꯏ ꯅꯪ ꯍꯦꯟꯗꯤ ꯍꯦꯟꯃꯜꯂꯕꯅꯤꯀꯣ ꯌꯥꯔꯦꯗ ꯏꯕꯣꯍꯜ ꯈꯤꯇꯪ ꯇꯞꯊꯔꯒ ꯌꯥꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯉꯨꯔꯣ ꯑꯉꯥꯡꯁꯤꯡꯒꯤ ꯄꯨꯕꯤꯒꯗꯕꯅꯤ ꯀꯦꯕꯤꯁꯨ ꯇꯟꯖꯥ ꯐꯪꯉꯤ ꯂꯩꯊꯣꯛꯍꯧꯔꯒꯦ ꯈꯜꯂꯤ ꯌꯥꯝ ꯃꯦꯡꯕ ꯈꯣꯟꯖꯦꯜꯗ ꯍꯣꯏ ꯊꯣꯡꯕꯤꯔꯒꯦ ꯃꯈꯣꯏ ꯀꯌꯥꯒꯤꯅꯣ 3ꯒꯤꯅꯤ ꯕꯕꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯤꯔꯣ ꯑꯁꯨꯝꯅ ꯀꯦꯕꯤ ꯉꯥꯏꯕ ꯑꯣꯏꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯉꯥꯏꯍꯥꯛ ꯍꯤꯞꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯀꯥꯗ ꯐꯝꯃꯤ ꯐꯣꯟ ꯍꯥꯡꯗꯨꯅ ꯌꯦꯡꯉꯤ ꯁꯨꯝ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯂꯝꯕꯗꯒꯤ ꯑꯊꯣꯏꯕꯗ ꯇꯦꯛꯁ ꯊꯥꯖꯤꯜꯂꯤ ꯀꯃꯥꯏ ꯇꯧꯔꯒꯦ ꯈꯔ ꯐꯔꯦ ꯆꯦ ꯍꯌꯦꯡ ꯌꯨꯝꯗ ꯀꯨꯝꯃꯛꯑꯅꯤ ꯑꯣ ꯇꯨꯃꯤꯟꯅ ꯐꯣꯇꯣ ꯅꯝꯃꯒ ꯑꯝꯇ ꯊꯥꯔꯛꯑꯣ ꯃꯥꯒꯤ ꯍꯣꯏ ꯆꯦ ꯑꯊꯣꯏꯕ ꯃꯥꯂꯦꯝꯒ ꯅꯥꯎꯇꯣꯟꯒ ꯋꯥꯔꯤ ꯁꯥꯔꯤꯕꯗꯨ ꯐꯣꯇꯣ ꯇꯨꯃꯤꯟꯅ ꯅꯝꯃꯤ ꯑꯗꯨꯒ ꯍꯤꯌꯥꯏꯗ ꯊꯥꯖꯤꯜꯂꯤ ꯍꯤꯌꯥꯏꯅꯁꯨ ꯃꯥꯂꯦꯝꯒꯤ ꯐꯣꯇꯣꯗꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯀꯩꯗꯧꯉꯩ ꯄꯨꯊꯅꯤ ꯍꯥꯏꯒꯦ ꯍꯌꯦꯡ ꯄꯨꯊꯔꯅꯤ ꯍꯥꯏ ꯐꯔꯦ ꯑꯦꯛꯖꯥꯝ ꯃꯌꯥꯁꯤꯗ ꯅꯥꯕ ꯌꯥꯗꯦ ꯍꯣꯏ ꯆꯦ ꯀꯩꯗꯧꯅꯣ ꯆꯦ ꯑꯩꯔꯣ ꯑꯗꯨꯝ ꯂꯩꯌꯦ ꯑꯩꯒ ꯆꯦꯒ ꯇꯦꯛꯁ ꯊꯥꯅꯔꯤꯁꯦ ꯃꯥ ꯈꯪꯕ꯭ꯔꯣ ꯈꯪꯗꯦ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯍꯣꯏ ꯆꯦ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯦꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯊꯥꯔꯛꯀꯦ ꯍꯣꯏ ꯆꯦ ꯃꯥꯂꯦꯝꯅ ꯅꯨꯄꯥ ꯀꯩꯅꯣ ꯅꯪ ꯅꯨꯄꯤ ꯀꯣꯏꯔꯕꯣ ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯅ ꯍꯥꯏꯔꯛꯑꯣꯕ ꯀꯣꯏꯔꯕꯣ ꯀꯣꯏꯗꯦꯗ ꯀꯣꯏꯔꯗꯤ ꯉꯁꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯣꯏꯗ꯭ꯔꯣ ꯐꯣꯟꯗ ꯌꯦꯡꯉꯒ ꯅꯇꯣꯝꯇ ꯅꯣꯏꯗꯨꯅ ꯀꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯅꯤ ꯌꯥꯔꯦ ꯚꯤꯗꯤꯑꯣꯒꯤ ꯅꯃꯥꯗ ꯅꯪ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯔꯤꯗꯣ ꯈꯪꯉꯤ ꯇꯥꯅꯤꯡꯗꯦꯀꯣ ꯑꯁꯦꯡꯕ ꯍꯥꯏꯔꯣ ꯁꯥꯟꯅꯗꯦ ꯋꯥꯅꯤ ꯅꯇꯣꯝꯇ ꯑꯃꯨꯛ ꯅꯣꯛꯏꯗꯣ ꯀꯩꯒꯤ ꯑꯗꯨꯒ IG ꯆꯪꯉꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯑꯗꯕꯅꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯩꯈꯣꯏꯗ ꯐꯥꯎꯕ ꯍꯥꯏꯗꯣꯛꯅꯤꯡꯗꯕ ꯑꯁ ꯑꯩ ꯀꯣꯏꯗꯦ ꯃꯤ ꯅꯣꯏꯕꯣ ꯌꯥꯔꯦ ꯈꯪꯉꯦ ꯐꯔꯦ ꯈꯪꯉꯗꯤ ꯅꯪ ꯍꯥꯏꯔꯧꯗ ꯀꯣꯏꯗꯦꯕ ꯇꯜꯂꯦ ꯅꯣꯏꯁꯦ ꯑꯩꯕꯨ ꯌꯥꯝ ꯊꯥꯖꯗꯕꯩ ꯇꯥꯏꯞꯇ
ꯅꯪꯒꯤ ꯅꯇꯧꯗꯨ ꯊꯥꯖꯗꯦꯗ ꯑꯩ꯫ ꯐꯔꯦ ꯀꯩꯅꯣ ꯑꯩ ꯇꯨꯝꯃꯦ ꯍꯥꯏꯔꯒ ꯇꯨꯝꯈ꯭ꯔꯦ ꯑꯊꯣꯏꯕꯗꯨ ꯊꯧꯁꯥꯗꯕꯤꯗ꯫ ꯁꯣꯝꯗ ꯀꯦꯅꯨꯅ ꯈꯣꯒꯦꯟꯗ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯏ꯫ ꯑꯔꯣꯏꯕꯩ ꯀꯣꯜꯗꯨ ꯇꯠꯂꯝꯗꯥꯏꯗ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯣ ꯗꯥ ꯈꯣꯒꯦꯟ, ꯇꯨꯝꯃꯤꯔꯣ? ꯇꯨꯝꯗꯦꯗ꯫ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯀꯩ ꯅꯨꯃꯤꯠꯇ ꯄꯤꯒꯦ ꯍꯥꯏꯅꯣ? ꯍꯌꯦꯡ ꯀꯥꯄꯛꯑꯒꯦ꯫ ꯍꯌꯦꯡꯅ ꯁꯨꯝ ꯇꯧ ꯂꯩ꯫ ꯌꯥꯗ ꯇꯧꯏꯅꯦꯃꯤ ꯅꯪꯕꯣ, ꯁꯥꯎꯈꯤꯅꯨꯁꯦ꯫ ꯑꯗꯣ ꯀꯔꯝ ꯀꯥꯟꯗ ꯎꯅꯁꯦ ꯍꯥꯏꯅꯣ ꯅꯪꯕꯣ? ꯍꯥꯟꯅꯩ ꯄꯩꯁꯥ ꯐꯥꯎ ꯄꯤꯗ꯭ꯔꯤ ꯎꯅꯕ ꯉꯝꯈꯤꯔꯣꯏ꯫ ꯄꯤꯔꯗꯧꯅꯤꯁꯤ, ꯁꯥꯎꯅꯨꯕ꯫ ꯈꯪꯖꯔꯦ꯫ ꯑꯁꯦꯡꯕ ꯍꯌꯦꯡ ꯊꯥꯔꯛꯑꯒꯦ꯫ ꯈꯪꯉꯦ꯫ ꯑꯗꯣ ꯑꯩ ꯊꯝꯃꯒꯦꯀꯣ, ꯊꯕꯛ ꯑꯝꯇ ꯂꯣꯏꯁꯤꯟꯈꯤꯒꯦꯕ꯫ ꯍꯣꯏ꯫ ꯀꯦꯅꯨ ꯐꯠꯇꯕ ꯊꯕꯛꯅꯤ ꯈꯪꯅ ꯑꯗꯨꯝ ꯈꯣꯡ ꯊꯥꯡꯖꯤꯜꯂꯤ꯫ ꯃꯁꯥꯗ ꯍꯟꯕ ꯂꯩꯇ ꯂꯝꯕꯤꯁꯤꯗ ꯑꯗꯨꯝ ꯆꯪꯁꯤꯟꯅꯤꯡꯕꯒꯤ ꯏꯍꯨꯜꯅ ꯌꯣꯝꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ꯫ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛ ꯎꯔꯤꯕꯁꯤ ꯁꯦꯜ ꯈꯛꯇꯅꯤ꯫ ꯀꯌꯥꯝ ꯆꯥꯎꯕ ꯃꯍꯥꯛꯁꯨ ꯃꯄꯨꯅ ꯀꯔꯤ ꯇꯝꯂꯝꯕ ꯌꯦꯡꯕ ꯇꯥꯕꯅꯤ꯫